Image Paodam Yengbiriba Kwai Kibipo, Tam Kumandarim Tramok Sabalona, Nasigi, Marubu Pau Pijeri. Chief Minister N. Birena Nasi, Naur Sagatava, Raz Medicity Multi Speciality Hospital Gi Urep Tam Kre. Legal awareness come mega beneficiary camp ama Pangto Kre. Geotech Tobiduna, district boundary laptop you Haina, CSO Singna, Lengat Punin Singsilakli, Londona. Prime Minister Narendra Modi na Gujarat Mai Banaview Say Hyber slogan launched Toguna Gujarat election campaign Haudok. Haujik Mapunga Pau Lovidasi. Impal East District Kurai Singam Legai the Saga River Ras Medicity Multi Speciality Hospital Gi Urep Yungasi Simister N. Billion Tamkre. Hospital Sanabgi Urep Yung Tambagi from Aduda Works Minister Govindadas Kotuzam, Health and Family Welfare Minister Dr. Sapam Ranjan, Consumer Affairs, Food and Public Distribution CAF and PD Minister L. Susindro Amadi, Ras Medicity Chairman Amasung Managing Director Ais Rajan Su Throng Yathoba Mitungan Chin Oibagalunana, Manipur State Power Distribution Company Limited Ki Chairman Tongbram Rovindro, Manipur Handloom and Handicrafts Development Corporation Ki Chairman Kongdom Kumantabam Ibomsa, Loktak Development Authority Ki Chairman M. Asni Kumar MLA Thongam Santi NKC M. Rameshwar T.S. Arun Kumar S. Premchandra Ras Medicity ki Dr. Amadi Staff Singsu Sarugya K. From the Wangal Mr. N. Billion High, Langak Asina Health and Education ki sector Asida Priority Thamduna Sector Sing Asi Sahonakan Honori. Hana MBBS ki sit Chamal Madagi Zenimsta Hen Sit Yankai Hengatuna MBBS ki sit Chama Yankai Oikiba Amadi. Sarsanpur Medical College da sit Chama Hangbadagi State Asida Sahi Amada MBBS Samaram Putok Pangamlagani. Masina State Asida Doctor ki award Palaiba Sing Kalmaki Kohon Bangamlagani Haike. Semester Maka Takibada Lenga Health Sector, the private ki Laiba Hostel Singa, Lenga ki Health Sector Singa, Punna Tabak Tamunana Bahonari. State Asida WhatsApp Manon Amadi Corruption Tawagi Hainabi Ama, Matam Sangna, Satriba Asi, Ting Si Harbadi, Iko Isai Shadi Haudri, Bapawa, Timbangamlo Hainasu, Semester Makata K. Specialist Mayama Madugi Tamnanabugi Port, Madugi upgrade Tamnanabugi Rimsta, Janimsta, Primatam Matangi step here locally. Aduna Topa District Karudasu Medical College, Lincoln Navagi, Honorable Prime Minister Gi Magi Vision Day. It's an average district medical college on Tamu Haibani. Other Quigi labor population, a quick requirements, Matumina, district Kuding Makoi require whether we have Marani Manipur, Pitponina, Adubo, district Karadadi, a medical college, Makatana, Linkanabakoi, Honor Gigani. Manipur government Atubada, Yelhobi, Maitai, Mitaibu, Saddle Tribe, Lista, Salhanaba, recommendation to you Haiduna, Nasi. Ningthau Khongda Khongjang Sangshin Bagaloina, Minister Govindadas Kotuzang Yumda, Sangduna Memorandum Pisin Kre. As the Demand Committee Manipur Gi Lamjing Makada Nasi Ningthau Khong Public Ground Dagi Yamgi Oiba Khongjang Aduda. Committee Si Thomising Amadi, Ningthau Khong Mera Paibi Amadi, Naharo Amadi, Hanun Kiasu, Saruyaki Bagaloina, Kolau Kiasu, Lauke. Nasi as the Demand Committee na Minister da Memorandum Pisin Krabamatungda Minister Govindadas Kotuzamna Pundo Kibada. Miam Nataliba Dimalasi Matiksai, Dimanasina Singi, Sin Inau Singi, Ser the Natraga, Makwegi, Hakta, Akai Bakarishu, Oiro Haina, Kandi. I call him a sing Yamzadaba Purpasi, Kalhosi, Harbadi, Sangsiliba Kongangasi, Yamnasumba Kongang Nikali Hainasum, Makataki. Support of Homtoi, Dola Doli Tigana, Akogi Future Yanga, Akogi Masingam Jadava, Akoi Frupsing Siganga. Hana Sulermova very clearly Manungi Mapani Amata Laitana as a whole government or honorable minister responsible lower Kanda Punamoxing Magi Wakanda home Montalete, Kaimate, Akoi Maya Manana Sakot Minava, Akoi Punsilla Kanda, Akoi Purupsikan have a honorable minister, so the Filipina, I don't come I don't know.
अमरोमदसु शेड्यूल ट्राइब डिमांड कमिटी ना मितई बु शेड्यूल ट्राइब की लिस्ट ता सलहनबिनबा सेंटर दा रिकमेंडेशन तौबि हाइबा मिनिस्टर एमएलए सिंह दा मेमोरेंडम पिसिनबगी सरुक अमा ओइना एमएलए केस जॉय किशन ना मेमोरेंडम पिसिन खरे एमएलए जॉय किशन ना फोलो खिबदा मितई बु शेड्यूल ट्राइब की लिस्ट ता सनबगी इहौ असि यामना मरम चाबा इहौ अमनी इहौ असिगदमक मणिपुर दा लरिबा मैतई सिंह युमथोंग संगदुना अचौबा कैंपेन अमा चथबा मथौ तारे एमएलए जॉय किशन मखा तादुना मितई सिंह इंडिया की कॉन्स्टिट्यूशन की मखादा शेड्यूल ट्राइब की लिस्ट चनबा से यामना मरम चाबा अमदी तौद्रबा याद्रबा इशू अमनी इशू असि महाकी ओइनदी मतम क्यागी ममांगदगी सौगतुना असेंबली दा फावबा क्यार खन्ना पुथोक्तुना खनखरे मखा तारसु फोंजंग असिना हेक फंगद्रिबा फावबा सौगतकनी हाइना फोंदोके अदुना मणिपुर की मैतै पॉपुलेशन सिदगी परसेंटेज क्याना पांगे बिसे खंगादि दुम लोरे पोलिदा कनागो मखरना मसी मट्रिक चाचाती कमेंट रो कुसे दिसु मियामना पापा पॉलिसी दी गवर्नमेंट दुम जो मखल कनेबो वेदर इट इज स्टेट गवर्नमेंट और सेंट्रल गवर्नमेंट मियामना बु पामनि सोइनम किलो रो कनेबो अदुना संसद लेबे होसे शेड्यूल ट्राइब ट्रेमेंट कमिटी की मियोसिंग की ओइदो मणिपुर मियाम की होबा मरोइना मेजॉरिटी मैतेसिन से पामे बिसे पुनबा आइदी युमथोंग तुनि संसद कैंपेन तोबा दरकार लेरे न मसिमदन थमसे नेशनल लीगल सर्विसेज अथॉरिटी की पौटाक मतुंगिना मणिपुर स्टेट लीगल सर्विसेज अथॉरिटी की मखादा डिस्ट्रिक्ट लीगल सर्विसेज अथॉरिटी इम्फाल वेस्ट न सिंधुना लीगल अवेयरनेस कम मेगा बेनिफिशियरी कैंप अमांगसी लंफेन पाटर लेबा डीसी इम्फाल वेस्ट ऑफिस कॉम्प्लेक्स की कुरंगनेनी हॉल दा पांगथोखरे थरम अदुदा डीएलएसए इम्फाल वेस्ट की चेयरपर्सन ए गुनेश्वर सेक्रेटरी जंगोलिन हाउकिप इम्फाल वेस्ट की एसपी खेत्रीमेम शिवकांता न सिंगबा मियोसिंग सरुक याखी थरमगा मरी लेना अरिबम गुनेश्वर ना फोंदोखिबदा अक्टोबर 18 दगी हौदुना चथरकपा थरम असी नवेम्बर 12 फावबा चथगदबनी थरम असिगी मनुंगदा मियामदा लीगल की कानबा अमदी फंगफम थोकपा हकसिंग खंगनबनी हौजिक चथरिबा थरम असी लोइसिनख्रबसु मणिपुर लेंगांग चथरिबा खुंगंग चलु थरमदा सरुक यादुना अवेयरनेस पिबगी थबक मखातान चथखिगने हाइकी थरम अदुदा एसपी खेत्रीमेम शिवकांतना फोंदोखिबदा मियामना लीगल की कानबा लौबा याबा तानफम लाकपदा खंगदबा कया लेबदगी कानबा लौबा ngamnadre ngasi pangthokliba थरम असिगुमना तोयना पांगथोकपना हाना खंगमदबा कया खंगबा ngamlagani हाइकी मणिपुर लेंगा की चीफ मिनिस्टर नोंथोबम बिरेना डिस्ट्रिक्ट बाउंड्री की सेनबा लेतनबा मरी लेनबा डिप्यूटी कमिश्नर सिंगदा खंगनख्रे मागी लेरिबा रेवेन्यू बाउंड्री दा लेबा सिंगदगी रेवेन्यू खोंगलु अटोप डिस्ट्रिक्ट अमदगी लालगा तौगनो हाइना फोंदोखिबा वाफम अदु कक्सिंग डिस्ट्रिक्ट प्रोटेक्शन एंड डेवलपमेंट कमिटी केडीपीडीसी की माइकेदगी थागतपा फोंदोकले केडीपीडीसी ना ngasi कक्सिंग म्युनिसिपल काउंसिल की कॉन्फ्रेंस रोंग पांगथोकपा कक्सिंग डिस्ट्रिक्ट की सिविल सोसाइटी ऑर्गेनाइजेशन सिंगी म्यूट सिंग यावबा कक्सिंग म्युनिसिपल काउंसिल की हान चेयरपर्सन ओरंबा एन संजीत कुमार सुग्नु म्युनिसिपल काउंसिल की हान चेयरपर्सन ओरंबा एम शरद कक्सिंग दगी सोशल वर्कर वाई सत्या अमसुंग वाई भाग्यचंद्रना थौरम मपु सिंग ओइदुना पांगथोकिबा मिफम अदुदा चीफ मिनिस्टर बु थागतपगि वाफम असि फोंदोखिबनी ngasi मिफम अदु लोरब तुंगदा पांगथोकपा पाउमिसिंग उनबा अमदा केडीपीडीसी की प्रेसिडेंट यांखोम भाग्यचंद्रन हाई मणिपुर मतम क्या की ममांगदगी नुक्सी चानना लेमिनरक्लबा अखोई मसेल नुक्सी चानना मखाताना लेमिननबा मिफम असि पांगथोकपनी लेंगाकना पाइखलकपा थबक थरमसिंग असिदा अखोई अमगा वाखल तामिनहौबगी मतम अदु यौरे कक्सिंग डिस्ट्रिक्ट एडमिनिस्ट्रेशन ना डिस्ट्रिक्ट बाउंड्री की मतंगदा लखोटलिबा खोंथांग असि यामना मतम चारबा खोंथांग अमनी हाइना ngasi मिफमना लवी मखा तारसु लखोटफम थोकपा खोंथांगसिंग लखोटपिउ मणिपुर लेंगा की चीफ मिनिस्टर ना हंडक डिस्ट्रिक्ट बाउंड्री की मतंगदा फोंदोखिबा वाफम अदु मणिपुर की मियामना थबक ओइना पांगथोकरकनी हाइबगी थाजबा थमजै मियाम की थाजबा महन बिदना जियो टैग तौबिदुना डिस्ट्रिक्ट बाउंड्री लेपथोकपिउ बाउंड्री की चेनबा लेतनबा लेंगा असिना मखा ताबा थबक लखोटपिउ हाइनसु लेंगा की पुलिंग सिंगसिलकले मागना मखा ताना फोंदोखिबदा मणिपुर के अपुनबगी सादा निपान खक्तम ओइबा तंपाकी लम असिदा सिंगी सिनिनाव सिंगसु लाकलगा खुंदाबा याबा अदुगा सिंगी लमदा तंपाकी मियो सिंगना खुंदाबा यादबा असिना मरम ओइरगा तंपाकी लमदा मसिंग मिसिंग अदुकी मतिक हेंगलकपा असि लेंगा असिना ngalingay matamdagi plan
tahudabana ngasidi sing amadi tam ani gi marakta lanjau ama lakloi haibagi oithokta leite haiba si khanjaduna masidagi ngakthoknaba amadi Kaksing district ki boundary kandaba yade haibagi wakhalonda ngasigi mifam asi pangthoktuna Kaksing district protection and development committee asi semani Kaksing district ki boundary asi ngasigi mirona kalhodaba tarbadi tungi mirol da achauba kaiba ama lakani hainasu mahangna makhatana phongdokki adubu makhoina ara pofam dagi laga mafam singaida lam leidana kunaita na leihimatum aduda aikoi misingna yan tangda hagadra madu negotiation amata agreement amata yauduna yon pung yongin maram oiraga makhoi mapu oire mapu oire matunga makhoina makhoi lamsing adubu ada leramba jagagi mindu puraga hadin thokre hadin bachu jarage tawgi basum makoy thajilaga aikoi gi district ku makoy gi sandian gini tengno pan gini haina thako khum asidi aikoi madu yabo ngamoi haibasi ngasi ga koi akanba akoi gi leirba portu committee asina ngakno thangani ngasi akoi gi laching da leirba angna pa leirba isinau singa koi na masi yamna ngsi sarabi okhonda thamjeni maduni isin inau sinasu ngasi akoi na protection committee Kaksing district protection and development committee na lawje ba wresing ase lana lobi gnu maram dia koi nungsi san le mindani matam chupada akoi ge moi khana chane ba kholo leite tawsum isagi lam on le batu da ayaba yai tawsum madda yamna khanna ba chaine ba tawkata ba district boundary gi matang da ina sandi ni kino bani haibasi tobi gnu ai koi na tasengna leire ba da ai koi biji leire ba isagi han le jiran boundary singa se na thana noi le matun kasing le badi Kaksing gi electronic audio Kaksing gi voter audio sugunu le bari sugi audio Kaksing gi muangi le Kaksing gi portion audio madura ko atin bomo thamo masi Lions Club of Kaksing Greater District 322 din sinduna mairo singi oiba peace poster contest ama ngasi Grace Cottage Academy Kaksing da pangthokre Lead with compassion haiba team da pangthokiba peace poster contest da tongan tongan ba school sing dagi mahiroi traunga na saruk yakhi District Administration Jiribam na sinduna Singdong Lekai da leiba DC office complex ta COVID-19 vaccination kap yarba mioi singi oina first dose 100% kap khibagi award achievement ceremony pangthokre thoram aduda W Malengman ba Sengli IS DC Jiribam AK Sadananda Singh MPS Additional SP Jiribam amadi Dr. E Okendra Singh CMO Jiribam na Chief Guest President amadi Guest of Honor oina saruk yakhi award ceremony aduga mari leinana Jiribam district asida COVID first dose vaccination kapnaba hona khibada achobu thodang lokhiba CSO Singh amadi official mioi kuthagni thoida award yanthokki Thorong mari leinana DC Jiribam W Malengman Senglai IS na phono khibada ngasigi thorom sina Jiribam district ki oiba apunbagi sector utpada natana apunmana pangalni haibagi sector su uba phangi Jiribam district asida issue amakhak thokpada miyam punna amata oibagi sector di tungkoina lehoragani first dose vaccination tawkhraba matungda second dose vaccination su tauna ba honari loinana Jiribam district asi picture basu Manipur gi oina yamna maru oiba district amani haina su mahangna makhata na phongdokki ngasi Jiribam district ki Singdong Lekai da coalition against drug and alcohol kadagi ima singna tholaktuna lengak na yu yonba amadi sungbagi ayaba pikhiba ware handu haiduna miyam gi wakat mifam ma phamkre ngasi wakat mifam aduda lengak na yu sungbabu ayaba pikhiba yaningde legalize toba yu thaklabadi crime thokloi dabra yu legalize tobagi ware khudakta handok u nisabu senda lambi onthokpa yaningde miyoibagi punsidagi revenue na lubra hygienic oiba yu haibasi kadai bu kobage yu dagi lakpa income natrabadi Manipur gi atai income leitrabra haibana singba placard singsu paiduna wakat mifamado famke Akhai nithoi suba short play competition for creative directors 2022 the second best award tarkraba yumjau larambi dramatic and cultural union khagempali huidrom lekai na puthokpa ningthi rabi kanya play gi matang da critic forum Manipur galoina na khanani nirbi thoram ama pangthokre yumjau larambi community hall da pangthokhiba thoram aduda saknai ba theater director loina critic forum
Manipur ki member Loitongwam Dorena Hojik Hojik Manipur da art form singi manungda theater na lawriba thaudang sing marik sumna thamki hariba ningthi rabi kaina play asida maru oina utiba akoi bagi saktam da singnarakliba kaya asi aikhoina amatto oina honaminaduna mahusagi khal kaidanaba ngak senminasi haike throm aduda theater amadi sumang ilagi member kaya su saruk yakhe Social Development Youth Club More Hainu Makhong Laikai gi Kuntrarak Suba Mapok Kumon Thoram Amadi Ningol Sakho Wagi Thoram Ama Club Asina Sinduna More gi Ima Kongnung Larambi Harobung da Pangthokre Ngasigi Thoram Aduda Mitai Council More gi President M Thoiba Paodam gi General Secretary L Kamal Social Development Youth Club ki President A Lalit Citizen Welfare Club ki Advisor L Inausa Social Workers Youth Club ki General Secretary Brojendro Yaipa Thorang Thoksiluk ki Advisor Thoiba Ningthauja Health and Educational Research Society ki President L Loya Amadi MSU Technopol District Committee ki President N Tomba Namaru Oiba Miyoi Singwaina Saruk Yakhe Thorong ki Saruk Amo Oina SDYC ki Laiwe Khraba Members Singda Minute Ama Tumina Leptana Kai Khumna Otki SDYC Horukpagi Warol President Lalitna Miamda Paodam ki Thorong ki Saruk Amo Oina Ahal Oirabi Ima Singbu Sako Wagi Thorom Pangthok Laduna Ima Singda SDYC ki Maikai Dagi Ima Singda Asamba Khudol Amamam Chu Tamke Singtam United Women Association Manipur Gita Taruk Suba Mapokomon Thorom Ngasi Imphal East District ki Kaibi Sanapatta Leiba Yaibril Central Home da Sana Thaknaba Polam Sing Yauna Angang Singda Kambal Singh Khudol Tamduna Pangthokre Tharunga Mari Lainana Association Nasigi President M Purnimashri Laimana Haikibada Haukiba Sahi Kaya da Pangthokiba Thorom Singdagi Khara Nathairaga Home Asida Leiriba Punamakka Loinana Mapok Numit ki Thorom Asi Pangthoknaba Members Singa Warep Lawrub Matungda Pangthok Sabani Makhatana Civil Society Singi Ahal Laman Singda Su Yum da Chatuna Khudol Pibaga Loinana Singi CSO Singi Lusingba Singda Su Khudol Tamjagani Haiki Home Asibu Salariba Asubu Thaudang Lobiriba Singbu Thagatpa Phongdok Laduna Home Asida Laiba Angang Singbu Matik Saba Mi Amamam Oinaba Honabada Khuding Magnasu Mateng Pangminasi Hainasu Mahana Makhatana Phongdokke Thawal Forest Division gi DFO TH Lokendro gi Miyeng Makhada Thawal Range gi Manungchanba Eco Park amasung Waithau Park ngasi Nonamdaidagi Hauna Drive Chathakre Drive aduda Waithau Park ki akoibada usek Phanaba Thaklamba Lang Kamarum Phagatpa ngamkhi Thawal Forest Range ki Deputy Ranger MD Aslam na lusing nuna Chathakiba Drive aduda Thawal Range gi manungda leiba Bid Office singi staff sing Forest Range gi staff sing Thawal gi Wildlife Warden W Ramchandra amasung Wildlife and Biodiversity Conservation Committee WBCC Manipur gi President na lusingba members sing su saruk yakhe Drive aduga mari lenena Deputy Ranger MD Aslam na haikibada hojik ningthamtha sanglakpaga loinana namdam masigi tongan ba part singda saktaba lakliba lamlaki usek singbu kannabagi pandamda drive asi chathabani lamlaki usek singbu phabiganu hatpiganu makhoina aikhoi mioibada kanaba kamarum piribani haike Educational Guide Center EGC Thawal Moijingna nauna thau pugadaba sing Khankibaga Loinana Kumja 2022-23 da Taugadaba Thabak Thoram Sing Yauba Work Plan Sing Yat Kre Ngasi EGC gi Office ta Pangthokpa Pau Infam Amada Center Asigi President Oina Khankraba MM Abdul Razak Social Activist na hai Namdam Masibu Awanba Porakpada Tungi Yumburel Werkadoriba Mahiroi Singbu Mahima Sing Nikthina Hendaba Yade Haibu Wakalunda Inkumja Lising Samapan Maudra Marida EGC asi Sapong Lakibani Center Asina Kungang Asibu Awanba Puruknaba Honabada Achawut Thaudang Lauduna Lakli Center Asigi Constitution gi Matung Inna Sahi Ahum Haibadi Kumja 2025 ki October Phawba Thau Punabagi Thaumi Sing Khankre Masida Mahak Masawang President MD Aminuddin Elais Aminna Vice President MD Sabuddin Khan General Secretary MM Jaur Rahman Joint Secretary MD Walina Treasurer ni Haike Awanba Phaba Miyamna Singthaba Khungang Amagi Damakta EGC na Changsalakliba Khongnang Singbu Miyamna Sagotpi Hainasu Mahang Makhatana Miyamda Appeal Tauke
Prime Minister Narendra Modi na Gujarat Londa BJP ki anuba slogan ngasi launch tawkhre. Kapra dada pangthokpa thorum amada Prime Minister Modi na a Gujarat mai banaviu sa haiba mahang semba slogan asi lauthokki. Minute kumanga wangang kiba matamda Prime Minister Modi na meyambu hanhana slogan asi hayan ki. Rival Congress ki mingdi pandana state asibu mixed theli haina mahangna saiki sahi kun Gujarat pu mixed thel liba party asibu state asidagi lapthok hankigidabani haina su mahangna phongdokki scheduled tribes ki reserve seat oiriba Kaprada Assembly constituency dagi Prime Minister Modi na mahaki election campaign hodokki tribal community asi maunda kayamna maru oibage haibu wafamsu mahangna pankhi Prime Minister Modi gi Gujarat khongsat asi mikhal tarogani haiba lauthokki bagi matungda hanakna ahan bani campaign haudoklaba matungda Bhavnagar da pangthokadawa pangthakna da luhongbagi thromda mahak saruk yagadawri apokpa laikhidraba nupi macha changma ga kunithoi gi luhongbagi thoramsu pangthokani hairi October 3 da UNM Home Minister Amit Shah na Gujarat Gaurav Yatra haiduna BJP gi campaign di hodokrabani State Assembly Mikhal December ama amasung manga da tangkak ani thongna vote thadana gani December 9 dana vote masing thigani hairi India da thau pibda Russia na makok oiri sahi asigi March 13 phawbada India na leiba thau visa da suino dasmik ani di Russia dagi oiri October phawbada na nongmada thau barrel lakh mapan ising kuntrama ga sanga yakai taruk oiki India na Russia dagi thau lobasi western countries singna Russia bu Ukraine da landa badagi serak pikhi badagi khangen hengat khibani hairi amuromda aikoi di khwai dagi hongba mamal mafam dagi thau leibani haina India na Russia bu defend tawri nungthil amada Europe country na leidiba thau gi sangi mari thokpagi ama khaktak leibani haina su oil minister Hardip Singh na phonokhi hairi Sanabagi Pauda District Sports Association Kaksing na sinduna lamjau playground sathariba DSA Kaksing Second Division League 2022 gi ngasi sanaki ba match ta RFC Hyanglam Wabgai na FC Kaksing Khonobu panjal ahum suinoda maithiba pikre RFC ki panjal singadu jersey number 17 Shami Kumar na match ki minute 33 amade kunmari satpada jersey number 9 Jistesh na match ki minute kuntra ga 3 satpada sankhibani Hauzik Aroibada Maroi Pa Amunupi Chief Minister N Birena Nasi Naur Sagataba Raj Medicity Multi Speciality Hospital gi Urup Income Kre Legal Awareness Come Mega Beneficiary Camp Ama Pangtok Kre Geotech Tawiduna District Boundary Laptop Yu Haina CSO Singna Lenga Tukuning Singsilakli Londona Prime Minister Narendra Modi na A Gujarat Mai Banaview Say Haiba slogan launch tawduna Gujarat election campaign hodokre Nasigidi image Paodam 6th matang asir lojari miyam amukana khurumjari